เห็นถ้อยบ่เฮกลองกับละกะทำไมจ๊ะฮกุลเสนั่งกันทำไมนะตัวใหญ่เลยअसम ने हेन थोई बा सायवन बो मथा दा चेना कोसिलगा हे लाउन कपचरी अदु कन्न लाउरी कना लेगे एखोई हम तमन तिंग बांगियो तामु चा कैनम तौग्रे हेन थोई बना फना कन्न लाउरबसु कना सुतारम दे रोकी दी महाकी ममानबा जेम्स रोहित अमदि मोनिसना हॉस्पिटल दा पुखिरमी हेन थोई बना सायवन बो कोंदना कपलिंगैदा रासना फोन तौरमी हेलो बाबा नखोई काय देले आई युमदगी साथोकनो हाबे नत्रो बाबा एखोई अतोंबा कइदौरे नंगना कपलिदि कइदौरगे इपा दायो हेथोइबा कपना रास्ता वरी पुंबा लिरी बाबा तमोजा से कइनो धोकरे मदु यारे अतोंबा इपा लाखी वादु हारेगा फोन थमकी यहाक लेबा मतुंग रासना एम्बुलेंस पुरक्तुना सायवनबु हॉस्पिटल दा पुखलमी हॉस्पिटल योरबा मतुंग सायवनबु ऑपरेशन तौनबा ओटीदा इंसिनखिगे तौबदा हेथोइबना कपली तौना डॉक्टर अब तक आइबिको वादु हारेगा सायवनगी मनाक्ता सेंसिलगा सायवनगी मखुत्तो पाइदुना चुपी तमोजा नंग ए नुंसिरदि नंग कैसुम तौबा यारोय ए नंग आइरमदोइनिको वादु हारेगा हेथोइबा हिग लाउना कपली डॉक्टर दुना यारदि खरा थुना तौसि रास हेथोइबगी मतौ येंबा ngamdraduna machabu chena konsili asana सायवन ओटीदा पुसिंख्रे तमोजा आई नंग आइरमदोइनि नंग ए नुंसिबा नत्रो अतोंबा यारे इसा सायवन से कैसु तौरुई हेथोइबा कपना मपागी मखों कोंदना बाबा तमोजा बमुक्ता कनबियो आई माया नुंसिये रास मसाबु तपना चिंखत पीरगा ज्ञान ताना तपना फमली सायवनबु कन्नबा डॉक्टर अमदि नर्स कया कोचेन चेनरी नर्स अमामुक थोलक तौरी हेथोइबा अंगाबुगी मतौको नर्स थोलई खुदिंगी मनाक्ता सेंसिलगा हंगजरी नर्स एखे तमोजा कैसुम तौदबा नत्रो माबुमता कनबियो रास मसागी मतौ येंबदा मखोन थोकता कपली मपी ताना तांजाददा लिंथोइ पाखना सेंसिलै हेथोइबा लिंथोइ उबदा मनाक्ता सेंसिलगा इमा तमोजा से अमता कल प्लीज मा इथा दोक्तुना चलगे हाई इमा नमता कामो लिंथोइ कपलगा मसाबु कोंसिलगा अतोंबा नंग तमोजा कैसु तौरी इमा लेसिदि असमना लिंथोइना मसाबु थेमजनबिरी ओटीगी ममांगदा रास लिंथोइ अमदि हेथोइबा कपतुना फमली समदना रोकी ऑपरेशन लोइरगा पुथोरै पाकपीना थोइबा इसाना तौरीसिबु करिनो नर्स अदुना पेशेंट से स्पेशल वार्ड पुसंदोइनी सोम दांदोपियो असमना रोकी बु स्पेशल वार्ड पुसंकी कुमार गा पाकपीगा रूम गी मपानदगी मचाबु येंगली रूम अदगी डॉक्टर थोले कुमारना डॉक्टर इसागी फिबम सिबु सर गी इसागी फिबम से कमाने हाँ डॉक्टर करम ने इचाबु कोमा दगी फरकने कोकदा याम कन्ना सोखिबना कोमा ओइखिबने अदबु याम कन्ना पाखतपिरुनु तपना इम्प्रूव तौरकनी डॉक्टर इसागी मनाक्ता हौजिक चंगबा यागद्रा यानी सर अदुम चंगबी अदुना कुमार अमदि पाकपी कोमादा लरिबा मचानुपा रोकीगी मनाक्ता चंगली पाकपी मचागी फिबमदो उबदा मचाबु नुक्सिनि येंगलगा कपचरी इमागी थोइबा इमाबु करी ओइरसिगे इसागी फिबम से इमादी येंबा ngamdrene कुमार पाकपीबु थेमजले ममा नसा से कैसु तौरिने मोइदे इसागी फिबम से येंबा ngamdre ममा नंग इसागी मनाक्ता लेरम आई नसागी ममानबसिंगा वरी सानरुगे होय कुमार रोकी रूमदगी थोरलगा मपानदा लेरिबा जेम्स मोनिस अमदि रोहित की मनाक्ता चंगसिली आई इसागी फिबम से करमना कनाना करिगे ओहिलिबना जेम्स किरपना अंकल असमना थोखरिबा थौदोकपुंबा कुमारदा वरी लिरी इसाबु सिगी फिबम से ओहिलिबा मीदुगी मामा पागी ममिंग खंगब्रा फोटोगा यावरिब्रा यावरि अंकल मोनिस फोन पुथोकलगा युहेनबगी फोटो येंगहली कुमार मथंता हाइजे रास की मचाना अैगी इसागी मयुक्ता लेबदा नतना इसाबु सिबगुम खमादा लेहलिबा अंकल मपागी ममिंगदी रास कौगुम तौई हो यारे नखोई नताउगी मनाक्ता निंथिन लैयो
ꯑꯩ ꯑꯔꯨꯕ ꯊꯕꯛ ꯆꯠꯂꯨꯒꯦ ꯖꯦꯝꯁꯅ ꯍꯣꯏ ꯑꯪꯀꯜ ꯀꯨꯃꯥꯔ ꯐꯣꯟ ꯂꯧꯊꯣꯛꯂꯒ DGPꯗ ꯐꯣꯟ ꯇꯧꯏ ꯍꯜꯂꯣ DGP ꯁꯥꯔ ꯇꯥꯛꯄꯤꯌꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯕꯪꯒ꯭ꯂꯣꯗ SP ꯂꯤꯟꯊꯣꯏ ꯂꯥꯛꯑꯣ ꯍꯥꯏꯈꯣ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯏ ꯁꯥꯔ ꯑꯗꯣ ꯍꯥꯏꯌꯣ ꯀꯩꯅꯣ ꯁꯥꯔ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯄꯥꯎꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯃꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯂꯤꯟꯊꯣꯏ ꯑꯊꯨꯕꯗ ꯑꯩꯒꯤ ꯕꯪꯒ꯭ꯂꯣꯗ ꯂꯥꯛꯑꯣ ꯍꯥꯏꯗꯣ ꯑꯩ ꯊꯝꯃꯦꯀꯣ ꯍꯣꯏ ꯁꯥꯔ ꯑꯩ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦ ꯁꯣꯝꯗꯅ OTꯗꯒꯤ ꯅꯔꯁ ꯑꯃ ꯊꯣꯛꯂꯛꯑꯒ ꯔꯥꯖꯇ ꯋꯥ ꯍꯥꯏꯔꯤ ꯁꯥꯔ ꯄꯦꯁꯦꯟꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯂꯨꯔꯦ ꯑꯗꯨꯅ ꯆꯦ ꯑꯁꯤꯗ ꯁꯥꯏꯟ ꯑꯃꯇ ꯇꯧꯕꯤꯌꯨ ꯔꯥꯖ ꯆꯦꯗꯨꯗ ꯏꯔꯤꯕꯗꯨ ꯄꯥꯏ ꯑꯗꯨꯒ ꯇꯞꯅ ꯅꯔꯁ ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯥ ꯀꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯣ ꯁꯥꯔ ꯏꯁꯣꯔ ꯈꯨꯔꯝꯁꯤ ꯑꯗ ꯁꯥꯔ ꯄꯦꯄꯔꯁꯤꯗ ꯁꯥꯏꯟ ꯇꯧꯕꯤꯌꯨ ꯔꯥꯖ ꯄꯦꯄꯔ ꯁꯥꯏꯟ ꯇꯧꯔꯤ ꯑꯗꯨꯒ ꯅꯔꯁꯇꯣ ꯑꯃꯨꯛ OTꯗ ꯆꯪꯈꯤ ꯅꯔꯁꯇ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯔꯥꯖꯀꯤ ꯃꯅꯥꯛꯇ ꯍꯦꯟꯊꯣꯏꯕ ꯀꯞꯂꯒ ꯂꯦꯞꯄꯤ ꯕꯕꯥ ꯇꯥꯃꯣꯆꯥ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯔꯥꯖ ꯁꯥꯎꯅ ꯍꯦꯟꯊꯣꯏꯕꯗ ꯈꯨꯄꯥꯛꯅ ꯊꯥꯏ ꯔꯥꯖ ꯀꯞꯇꯨꯅ ꯁꯥꯎꯅ ꯋꯥ ꯉꯥꯡꯂꯛꯏ ꯑꯩꯅ ꯅꯣꯏꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯀꯔꯤꯒꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯤ ꯍꯧꯖꯤꯛ ꯏꯁꯥ ꯁꯥꯏꯕꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇ ꯅꯪꯅ ꯄꯨꯒꯗꯕꯅꯤ ꯋꯥꯗꯨ ꯍꯥꯏꯔꯒ ꯔꯥꯖ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯂꯛꯏ ꯍꯦꯟꯊꯣꯏꯕ ꯈꯨꯔꯨ ꯀꯨꯟꯊꯔꯒ ꯃꯄꯥꯒꯤ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯕꯕꯥ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩ ꯕꯕꯥꯅ ꯍꯥꯏꯕ ꯏꯜꯂꯨꯗ꯭ꯔꯦ ꯅꯆꯥꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯂꯤꯟꯊꯣꯏ ꯃꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯦꯟꯊꯣꯏꯕꯕꯨ ꯆꯤꯡꯈꯠꯄꯤꯗꯨꯅ ꯀꯣꯟꯁꯤꯟꯕꯤ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯆꯥꯅꯤ 이만은 나 자부 나 그자는 와락비요 이마기 이모모 아tom바 이사세연 계수 떠오르이 이설부 째는 타자바 탕세 헨토이바 마마기 마타다기 꼴리바도 타덕도나 waldakin 한진 틸리 라스 마사부 카미 아tom바 까이랑 떠오르세 바바 아이시 안 파티 바바 아이시 안 파티 아tom바 असुमना कपनारीबा तांचादुदा लिंथोइगी फोलाई हेलो सर एसपी ना होजे काइदले सर आई हॉस्पिटल ले होम मिनिस्टर ना हौजुमागी बंगलोद लाओ हाइरे हाय सर अदो मरम हाइबो हौजे नंग हॉस्पिटल दा लेबदुनी यारे अथुबदा नंग चनबदो यस सर लिंथोइ फोन थमलब मतुंग मागी नुपा राज अमदि मचा हिंथोइबगी मनाक्ता चंगली मोई बाबा आई हौजी होम मिनिस्टर ना लाक्तबा यादे हाय आई हमता चचरुगे मरम करिगे नंबु कौरिबदे आई सु खंग्रे चलगा खंबा हाइदुनी मोइबा फरे अदुबो नंग फजना सेक्शन चलुको होय मोइबा नेथाय मचादा मोनसिलगा अतोंबा कपकनो इसा सेवन करिसु तौरी इमा चलुखिगे को असमना लिंथोइ हॉस्पिटल दगी थौलक्लगा कुमारगी बंगलोदा लाअमी बुधना सर एसपी लिंथोइ लाई चंगनजरउरा चंगलो फनी सर लिंथोइ याम हिनादना मे आई कमिंग सर यस कमिंग सर एबु कौबिबु फमो एसपी तपना वरी सासे सर यानी फमद्रसु लिंथोइ नंग ऐसे मसक मुन्ना खंगबा नत्रा होय सर ngasi nang na mori dagi yamna ba igi number 4 phari adabu nang kari su tawba ngamde natra aigi thakta linthoi kari su khamde kumar gi wadada kumar wa makha mutare nang na hanjin kayarak aigi pot pharabasu nang kari su tawba ngamdri natro karam na ngamgani ai say home minister sir huran bagi tarani mapugi no mahaida matam soidana lakhini लिंथोय ऐसे कुमार ने कुमार अदसो होम मिनिस्टर लेबाक सिगी होय ऐगी बिजनेस की वातोख्रो नंगी नसा अमंगसी सिव संगबा खंग्री नत्रा सरना करना खंगलिबा अंगप फारुंगनी ऐगी वासे अदबो थैदोना अंगप फारुन आइना करमना खंगलिनो हाइबगी वारी लिगता असुमना कुमारना थोख्रिबा थौदोकपुंबा वारी लिरी आइगी इसागा नुसिनरिबादो मौ अदुसु लुख्राबिनी हाइबा माने लुख्राबिनी नपीदना लुख्राबी ओइख्रिबदसु आइगी इसाना ओहेनबनी
ꯅꯨꯄꯤꯗ ꯂꯧꯅꯕꯒꯤ ꯑꯣ ꯃꯄꯥ ꯃꯆꯥꯅꯦ ꯍꯥꯏꯕꯗ ꯌꯥꯝ ꯆꯥꯅꯩ ꯑꯩꯒꯤ ꯃꯇꯝꯗ ꯅꯪꯕꯨ ꯐꯪꯍꯧꯗ꯭ꯔꯁꯨ ꯏꯆꯥꯒꯤ ꯃꯇꯝꯗꯗꯤ ꯁꯣꯏꯗꯅ ꯏꯆꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯂꯧꯍꯟꯒꯅꯤ ꯁꯔꯅ ꯉꯝꯂꯒꯅ ꯅꯆꯥꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯣ ꯂꯧꯕꯤꯌꯨ ꯑꯩꯅ ꯉꯝꯂꯒꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯖꯕ ꯇꯥꯔꯦꯗꯅ ꯌꯥꯝ ꯐꯣꯡꯅ ꯍꯦꯛꯇ ꯁꯤꯡꯅꯕꯒꯤ ꯋꯥꯅꯤꯅꯦ ꯐꯣꯡꯅ ꯅꯠꯇꯦ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯁꯤꯡꯅꯔꯕꯅꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯁꯔ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯑꯣꯀꯦ ꯑꯁꯨꯝꯅ ꯂꯤꯟꯊꯣꯏ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ ꯁꯣꯝꯗꯅ ꯔꯥꯖꯅ ꯑꯇꯣꯝꯕ ꯄꯥꯎꯁꯦ ꯅꯌꯥꯝꯕꯗ ꯍꯥꯏꯈ꯭ꯔꯕ ꯍꯥꯏꯗ꯭ꯔꯤ ꯕꯕꯥ ꯑꯗꯨꯗꯤ ꯑꯩ ꯄꯥꯎꯁꯦ ꯄꯤꯈ꯭ꯔꯒꯦ ꯍꯌꯦꯡꯃꯨꯛ ꯊꯣꯛꯂꯛꯅꯕ ꯅꯠꯇꯦ ꯕꯕꯥ ꯇꯥꯃꯣꯆꯥꯅ ꯇꯥꯃꯣꯗ ꯄꯥꯎꯁꯦ ꯇꯝꯕꯤꯒꯅꯨ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝꯗ ꯋꯥꯁꯛꯂꯨꯔꯦ ꯔꯥꯖ ꯅꯨꯡꯉꯥꯏꯇꯅ ꯃꯗꯨ ꯌꯥꯗꯦ ꯑꯇꯣꯝꯕ ꯏꯁꯥ ꯁꯥꯌꯣꯟ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯂꯩꯔꯒ ꯀꯔꯝꯅ ꯑꯩꯅ ꯅꯌꯥꯝꯕꯗ ꯄꯥꯎꯁꯤ ꯄꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯩ ꯐꯣꯟ ꯇꯧꯒꯦ ꯍꯧꯖꯤꯛ ꯍꯦꯟꯊꯣꯏꯕ ꯃꯄꯥꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯕꯕꯥ ꯄ꯭ꯂꯤꯖ ꯇꯥꯃꯣꯒꯤ ꯑꯦꯛꯖꯥꯝ ꯁꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯁꯦ ꯍꯥꯏꯕꯤꯒꯅꯨ ꯍꯥꯏꯔꯝꯃꯤ ꯇꯥꯃꯣꯆꯥꯅ ꯌꯥꯝ ꯀꯟꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯅ ꯌꯥꯔꯗꯤ ꯄꯥꯎꯁꯦ ꯄꯤꯒꯨꯝꯁꯤꯕ ꯐꯔꯦ ꯑꯇꯣꯝꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗ ꯗꯣꯛꯇꯔ ꯊꯣꯛꯂꯛꯏ ꯍꯦꯟꯊꯣꯏꯕ ꯄꯥꯈꯠꯅ ꯗꯣꯛꯇꯔ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯎꯠꯂꯒ ꯊꯋꯥꯏ ꯐꯥꯎꯗꯤ ꯀꯟꯖꯍꯧꯔꯦ ꯑꯗꯨꯕꯨ ꯔꯥꯖꯅ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯗꯣꯛꯇꯔ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯤꯠꯅꯤ ꯅꯥꯝꯃꯗꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯀꯤꯠꯅꯤ ꯅꯥꯝꯃ ꯂꯧꯊꯣꯛꯈ꯭ꯔꯕ ꯍꯣꯏ ꯊꯥꯡꯅ ꯀꯤꯠꯅꯤꯗ ꯁꯣꯛꯈꯤꯕꯅ ꯂꯧꯊꯣꯛꯇꯕ ꯌꯥꯗꯕꯗꯩ ꯂꯧꯊꯣꯛꯈꯤꯕꯅꯤ ꯑꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯋꯥꯕꯤꯔꯨꯅꯨꯗ ꯔꯥꯖꯅ ꯊꯦꯡꯛꯌꯨ ꯗꯣꯛꯇꯔ ꯏꯆꯥꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯒꯤ ꯗꯣꯛꯇꯔꯒꯤ ꯂꯃꯟꯁꯦ ꯀꯔꯝꯅ ꯁꯤꯡꯒꯅꯤ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯃꯤꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ ꯗꯣꯛꯇꯔ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯔꯗ꯭ꯔꯥ ꯁꯔ ꯌꯥꯔꯅꯤ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯤ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯑꯍꯣꯏ ꯗꯣꯛꯇꯔ ꯑꯁꯨꯝꯅ ꯔꯥꯖ ꯑꯃꯗꯤ ꯍꯦꯟꯊꯣꯏꯕ ꯁꯥꯌꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯍꯦꯟꯊꯣꯏꯕ ꯁꯥꯌꯣꯟꯒꯤ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯇꯥꯃꯣꯆꯥ ꯁꯥꯌꯣꯟ ꯃꯃꯤꯠ ꯇꯞꯂꯤ ꯇꯞꯂꯤ ꯄꯥꯡꯂꯤ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯣ ꯍꯦꯟꯊꯣꯏꯕ ꯍꯔꯥꯎꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯑꯍꯧ ꯇꯥꯃꯣꯆꯥ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯑꯩ ꯀꯩꯁꯨꯝ ꯇꯧꯗꯦ ꯌꯥꯏꯃ ꯅꯁꯥ ꯀꯩꯁꯨꯝ ꯇꯧꯗꯦꯀꯣ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯗꯤ ꯍꯥꯏꯔꯛꯑꯣ ꯏꯄꯥ ꯗꯣꯛꯇꯔ ꯀꯧꯔꯨꯒꯦ ꯀꯩꯁꯨꯝ ꯇꯧꯗꯤꯌꯦ ꯕꯕꯥ ꯐꯔꯦ ꯕꯕꯥ ꯑꯩꯒꯤ ꯄꯥꯎꯁꯦ ꯇꯥꯃꯣꯗꯗꯤ ꯄꯤꯗꯕ ꯅꯠꯇ꯭ꯔꯣ ꯄꯤꯗ꯭ꯔꯦ ꯑꯩꯗꯤ ꯄꯤꯒꯦ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯄꯤꯒꯅꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯑꯇꯣꯝꯕꯅ ꯍꯥꯏꯅꯦ ꯕꯕꯥ ꯄꯥꯎꯁꯦ ꯇꯥꯃꯣꯗ ꯄꯤꯒꯅꯨ ꯃꯥꯒꯤ ꯑꯦꯛꯖꯥꯝꯗ ꯁꯣꯏꯒꯅꯤ ꯁꯥꯌꯣꯟ ꯅꯪꯅ ꯅꯪꯒꯤ ꯇꯥꯃꯣ ꯑꯃꯗꯤ ꯅꯅꯥꯎ ꯅꯤꯡꯖꯕꯁꯤ ꯎꯕꯗ ꯏꯄꯥ ꯄꯦꯜꯂꯦ ꯇꯥꯃꯣꯆꯥ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯦꯀꯣ ꯇꯥꯃꯣꯆꯥꯅ ꯍꯥꯏꯕ ꯏꯂꯝꯅꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯝꯃꯣꯏꯀꯣ ꯑꯩ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯅꯥꯎ ꯀꯞꯀꯅꯨꯁꯦ ꯅꯪꯅ ꯀꯞꯄꯁꯦ ꯍꯣꯃꯣ ꯌꯥꯝ ꯃꯥꯜꯂꯦꯕ ꯃꯥꯅꯤ ꯃꯣꯟꯖꯧ ꯔꯥꯖ ꯁꯥꯌꯣꯟꯗ ꯍꯣꯟꯁꯤꯜꯂꯒ ꯌꯥꯔꯦ ꯌꯥꯏꯃ ꯅꯁꯥꯗꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯉꯩꯗ ꯂꯤꯟꯊꯣꯏ ꯆꯪꯂꯛꯏ ꯏꯁꯥ ꯌꯥꯏꯃ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗꯅ ꯁꯥꯌꯣꯟ ꯅꯣꯡꯃꯤ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦ ꯏꯃꯥ ꯃꯃꯥ ꯀꯔꯤ ꯃꯔꯝꯒꯤ ꯀꯧꯔꯤꯕꯅꯣ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯀꯩꯁꯨꯝ ꯂꯩꯇꯦꯗ ꯃꯥꯒꯤ ꯉꯁꯤ ꯑꯩꯅ ꯗ꯭ꯔꯒꯁ ꯐꯥꯕꯗꯣ ꯑꯗꯨꯒꯤ ꯀꯧꯕꯅꯤ ꯑꯣ ꯑꯗꯣ ꯃꯃꯥ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯒꯗ꯭ꯔꯥ ꯄꯨꯂꯤꯁꯇ ꯕꯕꯥ ꯄꯨꯂꯤꯁꯇ ꯇꯧꯗ꯭ꯔꯁꯨ ꯃꯃꯥ ꯂꯩꯁꯤꯗꯤ ꯏꯆꯥꯎ ꯆꯥꯎꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯃꯣꯏ ꯕꯕꯥ ꯏꯆꯥꯕꯨ ꯁꯤꯒꯤ ꯐꯤꯕꯝ ꯌꯧꯍꯜꯂꯤꯕꯒꯤ ꯃꯔꯝ ꯑꯩ ꯈꯪꯉꯤ ꯀꯅꯥ ꯀꯔꯤꯒꯤ ꯇꯧꯔꯤꯕ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯣ ꯀꯨꯃꯥꯔꯒꯤ ꯃꯆꯥꯅ ꯃꯔꯝꯗꯤ ꯃꯣꯏꯕ ꯇꯞꯅ ꯏꯪꯅ ꯀꯣꯟꯅ ꯁꯥꯟꯅꯔꯁꯤ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯃꯥꯌꯣꯛꯅꯕꯒꯤ ꯄ꯭ꯔꯨꯞ ꯂꯩꯇ꯭ꯔꯤ ꯑꯗꯨꯅ ꯇꯧꯔꯨꯕꯗ ꯀꯥꯟꯅꯔꯣꯏ ꯁꯥꯌꯣꯟꯅ ꯀꯔꯤꯒꯤ ꯀꯝꯄ꯭ꯂꯦꯟ ꯕꯕꯥ ꯏꯆꯥꯕꯨ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯍꯟꯕꯒꯤ ꯕꯕꯥ ꯋꯥꯁꯤ ꯆꯥꯎꯊꯣꯛꯇꯕꯤ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯂꯣꯏꯁꯤꯜꯂꯁꯦ ꯋꯥꯁꯤꯅ ꯌꯥꯝ ꯆꯥꯎꯊꯣꯛꯈ꯭ꯔꯗꯤ ꯇꯥꯃꯣꯗ ꯄꯥꯎ ꯌꯧꯈꯤꯅꯤ ꯍꯣꯏ ꯏꯆꯥꯅ ꯌꯥꯗ꯭ꯔꯗꯤ ꯏꯄꯥ ꯇꯧꯔꯔꯣꯏ ꯃꯣꯏ ꯕꯕꯥꯅ ꯏꯆꯥ ꯁꯥꯌꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯕꯤꯔꯝꯃꯨ ꯑꯩ ꯇꯥ ꯆꯥꯎꯕꯁꯨ ꯀꯧꯖꯈ꯭ꯔꯕꯅꯤ
마가 분나 레라모 아톰바게 이바니 용 여루키게 아톰바게 프리세 주레 마사시 이루자한게 아두가 이소 드레스 홍독라가 짝부르가 락라게 어허이 뭐 아두디 모이바 에이 짤루키게고 사연다 모시다가 야이마 이마 허이 짤루키게고 어허이 뭐 다무자 파스나 파타라모 에이 드레스 홍보가 아둠 락도이니 어허이 뭐 라오바 에이 짤루키게고 나섬나 헨토이바가 닌토이가 마임다 할레 가리 동링이다 닌토이 땀나 아톰바 나나 누시저리바 누피도 이마니 야이 이사기 아닌바 빠암바 이마나 통한가니 헨토이바 ngak나 이마나 가마이나 칸리바 아이나 누시저바 누피레 하이르데 아이수 칸리니 까이노 아이세 나마니 아두소 SP 아스 마시수 이사기 누시바다 이마니 야이고 이마니 야다바 레이티 이사기 소이드나 오이게다바니 누피도 헨토이바 농미 tau세 닌토이기 와도 다바다 아슴나 누밋 kaya hokre tha khara hokre sayon hospital dagi putharakduna mayumda leire living room da ras amadi ninthoi phamduna wari tawri athongmana khanjariba nungsiriba nupi masado mauni lukhrabi ni haiba lukhrabi oheliba sisu kumari machana ohenmani mapa masadi chopa chaphek manida adamama कुमारगी मचादुदी कमादगी क्या लाख रहब्रो हौजिकी ओइनदी क्या लाखट्री कमादा ले हाई अंथोपनिदा मबा फतिनी मसासु फरोइनी अदो मोइबा वा अमता कइनो ममा लखराबी ओइरसु इसा अतोंबना खंजाबनिना आइदी इमा ओइबा पामी नाइतोम तारबा पुंसी अमबु कनबनी काइदे किसु आइसु लखराबी ओइरसु इमा ओइबी कईसु कायदे कुमारगी मचाना कुमादा लेरिङैसिदा इमा ओइहरसि मोइबा गायखो ममा इसा युहेनबा हाना होंखिसे हंदक थोलपदा लुहोंबिरगे खलबनी ए नुपीबु लेरब्रो मोइबा लेरे मसक मतौ फजबी आर्मी कैप्टन ओइबी नुपी लेरबनी ममा अदो कनानो कनागी मचानो हाइबा इताउ चंद्रगी मचानुपी हियाइली मकौबी अमा युहेन बहोइगसो तिनरप अमलै अदुबनी तमो चंद्रनदी यारब्रो यादबदी हायरुनु नचा इसापीना सिकाइना पाखंग ओइरिङैदा वासक्नदना अदुदैदी हंदक मचानुपीना थबक जोइन तौद्रिङैदा होंलसे हाइनरबनी ओ मोइबाना थबकसे अय याहनदबिदा लोइना सिल्लबनीने इहे ममा नचानपा युहेन बनागा यारकद्रो यानी यानी मपा आइना हाइबदा यारोइदबा लेतेको इसासिंगना फारे फारे अदुदी मा थोलपगा लुहोंलसी अदुगा था अममुक लेरगा अतोंबगी अमुक होंबिरसी अनीदुना वरी सारिङैदा सायोनगे हेंथोइबगा लाई हेंथोइबना कना कना लुहोंबी वारी नोइमा नखोइ मयाम लुहोंबई वारीनी अतोंबा नोइगी थबकसे करम कांदा जॉइन तौदोइबा था अममुक लेरगा जॉइन तौरनी राजतमना सायोनदा वाहिरी याइमा नंगदी पाना आर्मी से ओहेनिंग्रे अहोय बाबा ऐसो आइगी फिबमसिदा इसासे इसन सोंथै अदुना मणिपुरदा तौयाबा थबक ओइना तौरगे खले MSc ट्राई तौसी हंदक्ति अहोय म हेंथै बनुंग हाइतना तमुजा ऐसो आर्मी ओयरे ऐसो सिदा नंगा पुना MSc ट्राई तौरगे ये यादे यादे आइदबो किडनी नाम तौइबसिदा यादबैनिको आइदी आर्मी से ओइनी खरजाने एगी हक्तक्ता तमुजा नंगसे वाले नंगी निंगसु काहेलिको ऐसे अमते सायो नंगी हेंथोइबगी मपी दै थोलगा कही कपिनो नफी अमालिको ना नंग नैसे नयाम्बनी खना नुसिरदी नंग आर्मी ओइरबा मतुंग नयाम्बगी किडनी नामा अवातपसे अमता हापसिनबियुबा अइना सोइदना तामोगी किडनी नामा हापकनी हेंथोइबा वासे हाइरगा साइवनदा कोंसली साइवन हेंथोइबा चेना कोली मपीसो तपना तारे साइवन नोमी मपी दै थोलगा कहीगुम्बा नंगना किडनी हापिद्रबा इबानी फुनारे खंग आई तामोजागा फुनाबा बिजैको अदुने ग्यान ता वाथि ओरे ngang
ꯔꯥꯖ ꯑꯃꯗꯤ ꯂꯤꯟꯊꯣꯏꯗꯤ ꯃꯆꯥ ꯑꯅꯤꯒꯤ ꯃꯑꯣꯡ ꯎꯕꯗ ꯍꯔꯥꯎꯕꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯄꯤ ꯇꯥꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ ꯐꯔꯦ ꯐꯔꯦ ꯅꯕꯥꯅꯤ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯣ ꯅꯃꯥꯒ ꯑꯩꯒ ꯀꯝꯄꯅꯤꯒꯤ ꯕꯤꯜꯗꯤꯡ ꯁꯥꯔꯤꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯒꯦꯀꯣ ꯑꯍꯣꯏ ꯃꯃꯥ ꯆꯠꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯃꯣꯏ ꯕꯥ ꯗ꯭ꯔꯦꯁ ꯀꯝꯇ ꯍꯣꯡꯂꯛꯈꯤꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯒꯤ ꯅꯨꯄꯤꯃꯨꯛ ꯐꯖꯕ ꯂꯩꯇꯦꯀꯣ ꯗ꯭ꯔꯦꯁ ꯍꯣꯡꯗ꯭ꯔꯁꯨ ꯌꯥꯔꯅꯤ ꯑꯁ ꯅꯆꯥꯒꯤ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕ ꯐꯖꯩꯕꯣ ꯐꯖꯩ ꯍꯥꯏꯕꯅꯤ ꯍꯦꯟꯊꯣꯏꯕ ꯅꯧꯃꯤ ꯅꯧꯃꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯕꯕꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯑꯗꯨꯅꯤ ꯅꯣꯏꯁꯨ ꯅꯃꯥꯗꯒꯤ ꯇꯥꯗꯕ ꯏꯃꯧ ꯊꯤꯌꯨꯀꯣ ꯁꯥꯏꯌꯣꯟꯅ ꯕꯕꯥ ꯏꯃꯥꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯤꯕꯨ ꯂꯩꯔꯝꯃꯣꯏꯗ ꯃꯅꯤꯄꯨꯔꯁꯤꯗ ꯇꯨꯠ ꯂꯩꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯅ ꯍꯦꯜꯂꯤꯗꯣ ꯑꯁ ꯌꯥꯔꯦ ꯌꯥꯔꯦ ꯅꯄꯥꯅ ꯆꯞ ꯍꯦꯟ ꯃꯣꯏ ꯕꯥ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯔꯥꯖ ꯑꯃꯗꯤ ꯂꯤꯟꯊꯣꯏ ꯆꯠꯈ꯭ꯔꯦ ꯑꯩ ꯇꯥꯃꯣꯗ ꯐꯣꯟ ꯇꯧꯒꯦ ꯇꯧ ꯍꯦꯟꯊꯣꯏꯕ ꯌꯨꯍꯦꯟꯕꯗ ꯐꯣꯟ ꯇꯧꯏ ꯍꯜꯂꯣ ꯇꯥꯃꯣ ꯍꯜꯂꯣ ꯀꯔꯤ ꯂꯩꯔꯒꯦ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯕꯣ ꯌꯥꯝ ꯂꯩꯔꯦ ꯅꯪꯒꯤꯗ ꯅꯠꯇꯦ ꯅꯣꯏ ꯍꯣꯞꯀꯤ ꯍꯦꯔꯣꯏꯟꯗꯣ ꯑꯗꯨꯒꯤꯁꯨ ꯌꯥꯎꯅ ꯂꯩꯔꯦ ꯌꯦꯡꯅ ꯇꯥꯏꯗꯅ ꯂꯩꯔꯛꯇꯦꯗꯣ ꯍꯌꯦꯡꯗꯤ ꯑꯩ ꯍꯦꯛ ꯌꯧꯔꯛꯄꯒ ꯊꯕꯛ ꯌꯥꯝ ꯂꯩꯀꯣ ꯀꯩ ꯊꯕꯛ ꯌꯥꯏꯗ ꯅꯪꯅ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯣꯏꯕ ꯌꯥꯏꯗ ꯅꯪꯅꯅꯦ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯗꯣꯏꯕ ꯑꯁ ꯑꯩ ꯉꯝꯃꯣꯏꯀꯣ ꯈꯪꯗꯦ ꯑꯩ ꯊꯝꯃꯦꯀꯣ ꯍꯦꯟꯊꯣꯏꯕ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯍꯌꯦꯡ ꯑꯁ ꯑꯩ ꯉꯝꯃꯣꯏꯗ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯑꯗꯨꯔꯣ ꯍꯌꯦꯡ ꯃꯥ ꯂꯥꯛꯄꯒ ꯌꯥꯏꯗ ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯍꯜꯂꯅꯤ ꯍꯥꯏꯔꯛꯏꯕ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯈꯪꯗꯦ ꯉꯝꯗꯧ ꯃꯥꯟꯗꯕꯩ